ꯁꯤꯖꯒꯤ ꯐꯤꯖꯤ ꯑꯦꯄꯤꯁꯣꯗ 3 ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯀꯣꯔꯧꯅ ꯆꯤꯡꯌꯥꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯊꯣꯠꯂꯕ ꯃꯥꯏꯊꯣꯡꯗ ꯇꯥꯔꯔꯦ꯫ ꯊꯣꯡꯅꯥꯎꯗꯩ ꯆꯪꯉꯛꯄ ꯀꯣꯔꯧ ꯃꯉꯥꯜꯗꯨꯅ ꯅꯨꯖꯥꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯐꯨꯕꯗ ꯀꯔꯤꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯅꯤ꯫ ꯏꯪꯂꯕ ꯏꯪꯊꯝꯒꯤ ꯑꯌꯨꯛꯇ ꯂꯩꯅꯥꯗ ꯄꯛꯄ ꯏꯔꯤꯛꯒꯨꯝ ꯏꯪ ꯏꯪ ꯂꯥꯎꯔꯕ ꯃꯥꯏꯊꯣꯡꯅꯤ ꯅꯨꯖꯥꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ꯫ ꯕꯤꯅꯤ ꯐꯃꯨꯡꯗꯩ ꯐꯨꯛꯂꯥꯎ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯐꯣꯟ ꯅꯞꯄꯤ꯫ ꯐꯣꯟꯗꯩ ꯇꯅꯨꯅ ꯑꯩ ꯌꯨꯝꯗꯅꯤ꯫ ꯕꯤꯅꯤꯅ ꯑꯣ ꯑꯗꯨꯒ ꯀꯩꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ? ꯇꯅꯨꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯀꯩꯅꯣ, ꯉꯔꯥꯡ ꯂꯥꯛꯄꯅꯤ, ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯕꯤꯅꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯅꯨꯅ ꯑꯣ ꯑꯩꯉꯣꯟꯗ ꯐꯥꯎ ꯋꯥ ꯂꯣꯜꯂꯕꯅꯤꯅꯦꯀꯣ? ꯕꯤꯅꯤꯅ ꯅꯠꯇꯦꯗ꯫ ꯇꯅꯨ ꯕꯤꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯤꯟꯅꯔꯛꯄ, ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯊꯣꯏꯕꯤ, ꯇꯣꯟ, ꯇꯅꯨ, ꯕꯤꯅꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯈ꯭ꯔꯗꯤ ꯃꯤꯒ ꯎꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯣꯖꯥꯅ ꯐꯥꯎ ꯍꯪꯂꯤꯅꯤ ꯁ꯭ꯀꯨꯜꯗ ꯃꯈꯣꯏ ꯃꯔꯤꯗꯩ ꯑꯃ ꯍꯦꯛ ꯂꯥꯛꯇꯕꯗ ꯉꯁꯤꯗꯤ ꯒꯥꯔꯤ ꯆꯀꯥ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯗꯒꯤ ꯇꯅꯨꯒꯤ ꯐꯦꯃꯤꯂꯤ ꯊꯕꯛꯅ ꯌꯥꯔꯛꯇꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯃꯈꯥ ꯇꯝꯊꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯅꯨ ꯇꯞꯅ ꯐꯣꯟꯗꯩ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯂꯥꯛꯑꯁꯤꯗꯤ꯫ ꯕꯤꯅꯤ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯔꯛꯏ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯇꯅꯨꯗ꯫ ꯕꯤꯅꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯅꯨ, ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯇꯅꯨꯅ ꯃꯥꯒꯤꯗꯨꯗꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯕꯤꯅꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯃꯃꯥꯍꯣꯏꯁꯨ ꯂꯣꯏꯅ ꯋꯥꯅꯔꯦ ꯑꯩꯒꯤ ꯈꯟꯕꯗ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯉꯤ꯫ ꯃꯨꯚ ꯑꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯇꯅꯨꯅ ꯍꯣꯏ ꯐꯔꯦꯁꯦ ꯇꯣꯛꯑꯣ, ꯋꯥꯈꯟꯗꯣ ꯑꯃꯔꯣꯝꯗ ꯈꯟꯅꯕ ꯍꯣꯠꯅꯧ꯫ ꯕꯤꯅꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯤ ꯍꯣꯏ ꯐꯔꯦ, ꯑꯩꯁꯨ ꯍꯧꯒꯠꯅꯕ ꯇꯧꯔꯒꯦ, ꯊꯝꯃꯒꯦ꯫ ꯇꯅꯨꯅ ꯕꯥꯏ ꯕꯥꯏ ꯅꯨꯄꯤ꯫ ꯕꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯕꯤꯅꯤꯁꯨ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ ꯃꯃꯥꯒ꯫ ꯁ꯭ꯀꯨꯜꯗ ꯇꯣꯟꯒ ꯊꯣꯏꯕꯤꯒ ꯀ꯭ꯂꯥꯁ ꯕ꯭ꯔꯦꯛ ꯂꯩꯕ ꯃꯇꯝꯅꯤ꯫ ꯇꯣꯟꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯅꯣꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯦ? ꯇꯣꯟꯅ ꯀꯩꯗꯧꯔꯦ ꯎꯪꯕꯒ ꯉꯥꯏꯈꯣ, ꯑꯃꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ, ꯅꯪꯁꯨ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯅꯤꯡꯅ ꯂꯩ꯫ ꯅꯣꯏ ꯑꯅꯤꯁꯦ ꯀꯔꯤ ꯀꯔꯤ ꯂꯥꯏ ꯅꯤꯡꯂꯤꯅꯣꯕ? ꯊꯣꯏꯕꯤꯅ ꯇꯣꯟꯗ ꯌꯦꯡꯉꯒ ꯅꯪꯁꯨ ꯅꯤꯡꯒꯦ ꯍꯥꯏꯔꯣ? ꯇꯣꯟꯅ ꯁꯥꯎꯅ ꯆꯠꯊꯣꯛꯍꯦ ꯁ꯭ꯋꯥꯏꯗ, ꯂꯥꯏ ꯅꯤꯡꯕ ꯀꯥꯏꯅꯒ꯫ ꯊꯣꯏꯕꯤꯅ ꯕꯤꯅꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦ, ꯍꯣꯔꯦꯟ ꯑꯝꯇ ꯍꯪꯕ ꯆꯠꯂꯨꯁꯦ꯫ ꯇꯣꯟꯅ ꯍꯣꯏ ꯆꯠꯂꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯣꯏ ꯑꯅꯤꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯅꯕ ꯆꯪꯈ꯭ꯔꯦ꯫ ꯍꯣꯇꯦꯜ ꯑꯃꯗꯅꯤ ꯋꯥꯡꯂꯦꯟꯒꯤ ꯐꯣꯜ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯀꯣꯜ ꯄꯥꯏꯈꯠꯂꯒ ꯍꯦꯂꯣ ꯌꯥꯝꯕꯨꯡ꯫ ꯐꯣꯟꯗꯩ ꯉꯥꯟꯕꯅ ꯅꯥꯎ ꯀꯥꯏꯗꯅꯣ ꯅꯪꯕꯨ? ꯋꯥꯡꯂꯦꯟꯅ ꯍꯣꯇꯦꯜꯗ꯫ ꯀꯩꯗꯧꯔꯦ ꯌꯥꯝꯕꯨꯡ? ꯅꯥꯀꯟꯗꯩ ꯆꯤꯡꯂꯦꯝꯕꯒ ꯌꯥꯏꯆꯦꯟꯕꯒꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯉꯥꯟꯕꯅ ꯐꯔꯦ ꯅꯣꯏꯁꯨ ꯌꯥꯎꯔꯝꯃꯕ꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯕꯤꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯦ꯫ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯉꯥꯟꯕ ꯑꯃꯨꯛ ꯇꯞꯊꯅ ꯚꯥꯏ ꯂꯦꯝꯕ, ꯅꯪ ꯃꯆꯥꯊꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯣ, ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯪꯉꯣ ꯃꯤꯗꯨꯒꯤ ꯃꯔꯝꯗ, ꯅꯥꯎ ꯅꯪꯒ ꯌꯥꯏꯆꯦꯟꯕꯒꯅꯁꯨ ꯃꯌꯨꯝ ꯈꯪꯗꯣꯛꯂꯣ꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯣ ꯁꯤꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯥꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯌꯨꯀꯦꯗꯅ ꯂꯨꯈꯣꯏ ꯍꯣꯏ ꯏꯃꯨꯡ ꯑꯍꯨꯝꯃꯛ ꯃꯌꯥꯏꯗ ꯀꯥꯗ ꯄꯨꯂꯞ ꯐꯝꯃꯒ ꯋꯥ ꯇꯥꯅꯩ꯫ ꯂꯨꯈꯣꯏꯒꯤ ꯃꯌꯥꯝꯕ ꯁꯅꯥꯖꯥꯎꯅ ꯂꯨꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯖꯥꯎ ꯍꯩ ꯌꯦꯡꯉꯣꯏ ꯌꯥꯏꯃ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯂꯨꯈꯣꯏ ꯃꯌꯥꯝꯕꯗ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫
ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯨꯡ꯫ ꯁꯅꯥꯖꯥꯎ: ꯏꯕꯨꯡꯉꯣ ꯉꯥꯟꯕ, ꯁꯦ ꯍꯥꯟꯅ ꯇꯥꯔꯣ꯫ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯁꯥ ꯍꯥꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯣ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯋꯥꯈꯟꯗꯣ ꯈꯔ ꯊꯩꯗꯣꯛꯅꯕ ꯃꯥꯁꯨ ꯊꯕꯛꯁꯦ ꯈꯔ ꯌꯥꯎꯍꯜꯂꯁꯦ꯫ ꯅꯣꯏꯅ ꯀꯔꯤ ꯈꯟꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯗ ꯌꯥꯅꯤꯡꯅ꯫ ꯂꯨꯈꯣꯏ: ꯌꯥꯝꯕꯨꯡꯆꯧ, ꯌꯥꯝꯕꯨꯡꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄꯅꯤꯅ ꯃꯤ ꯃꯌꯥꯝ ꯊꯝꯃꯤ ꯍꯥꯏꯅꯁꯨ ꯃꯤꯅ ꯌꯦꯡꯁꯤꯟꯕꯒ ꯑꯩꯒꯤ ꯃꯤꯅ ꯌꯦꯡꯁꯤꯟꯕꯒ ꯑꯩꯒꯤ ꯃꯤꯅ ꯍꯦꯜꯂꯛꯀꯅꯤ ꯌꯥꯝꯕꯨꯡꯆꯧ꯫ ꯅꯥꯀꯟꯗꯩ ꯑꯃꯨꯛ ꯃꯅꯥꯎ ꯑꯇꯣꯝꯕ ꯑꯖꯤꯠꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯅꯤꯡꯅ꯫ ꯑꯖꯤꯠ: ꯍꯣꯏ ꯌꯥꯝꯕꯨꯡꯆꯥ, ꯌꯥꯝꯕꯨꯡꯆꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ꯫ ꯏꯆꯥꯇꯣꯝꯕꯤꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯁꯨ ꯊꯕꯛꯁꯨ ꯑꯗꯨꯝ ꯄꯨꯔꯤꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯗꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯣꯏ ꯇꯧꯔꯛꯏ꯫ ꯀꯅꯥꯒꯤ? ꯂꯩꯁꯅꯥ, ꯂꯨꯈꯣꯏ, ꯁꯅꯥꯖꯥꯎꯒꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤ, ꯁꯅꯥꯖꯥꯎ, ꯑꯖꯤꯠꯀꯤ ꯅꯨꯄꯤ ꯁꯈꯤ, ꯑꯖꯤꯠ, ꯑꯃꯗꯤ ꯃꯣꯏꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯕꯤꯅꯤꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯄꯥꯁ꯫ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯅꯤꯡꯊꯦꯝꯆꯥ ꯐꯥꯔꯝ ꯍꯥꯎꯁꯇꯅꯤ꯫ ꯉꯥꯟꯕ ꯍꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯐꯝꯃꯒ ꯅꯨꯡꯊꯤꯜꯒꯤ ꯆꯥ ꯊꯛꯅꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯕꯛ ꯇꯧꯅꯔꯤ꯫ ꯂꯩ ꯏꯁꯤꯡ ꯆꯥꯏꯕꯅ ꯆꯥꯏꯕ, ꯂꯩ ꯃꯈꯣꯡ ꯁꯦꯝꯕꯅ ꯁꯦꯝꯕ, ꯂꯣꯏꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯉꯥꯟꯕꯒꯤ ꯃꯄꯥꯁꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯕꯛꯀꯤ, ꯌꯨꯝꯒꯤ, ꯀꯔꯤꯒꯤ ꯂꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯨꯁꯨ꯫ ꯃꯈꯣꯏ ꯋꯥꯔꯤꯗꯣ ꯇꯥꯅ ꯇꯥꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ꯫ ꯕꯣꯏꯒ ꯆꯟꯒ ꯈꯠꯅꯅ ꯂꯥꯛꯏ꯫ ꯇꯨꯡꯗꯁꯨ ꯉꯥꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯕꯤꯅꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯕꯣꯗꯤꯒꯥꯔꯗ ꯇꯥꯕꯒꯨꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯣꯏ ꯂꯥꯛꯄ ꯎꯕꯗ ꯁꯈꯤ ꯍꯧꯒꯠꯂꯒ ꯀꯤꯆꯟ ꯔꯣꯝꯗ ꯆꯪꯈꯤ꯫ ꯕꯣꯏꯅ ꯆꯟꯗ: ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏꯅ ꯏꯕꯦꯝꯃ ꯁꯅꯥ ꯊꯕꯛ ꯍꯜꯂꯛꯀꯅꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯒ ꯊꯝꯃꯣ ꯍꯥꯏꯔꯒ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯂꯩꯔꯝꯃꯦꯕ꯫ ꯆꯟꯅ ꯕꯣꯏꯗ ꯁꯥꯎꯅ ꯌꯦꯡꯉꯒ: ꯌꯥꯔꯦ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯑꯌꯨꯛꯀꯤ ꯇꯧꯔꯤꯉꯩꯗ ꯅꯪꯍꯧꯗꯗꯅ ꯇꯧꯕꯅꯦ ꯉꯁꯤꯗꯤ꯫ ꯅꯍꯥꯟꯉꯩꯗꯤ ꯅꯪꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯂꯣꯏ ꯁꯦꯝꯃꯒ ꯊꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯅ ꯃꯃꯥ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯆꯥꯇꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯈꯪꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯇꯣꯝꯕꯤ ꯋꯥꯔꯦ ꯍꯥꯏꯕ꯫ ꯕꯤꯅꯤꯒꯤ ꯃꯃꯥꯁꯤ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯕꯤꯅꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ: ꯂꯥꯛꯑꯣ ꯏꯆꯥꯇꯣꯝꯕꯤ, ꯏꯆꯥꯇꯣꯝꯕꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ? ꯀꯣꯐꯤ ꯊꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯪꯒꯣꯝꯒ ꯑꯣꯠꯁꯀ ꯆꯥꯒꯦ ꯍꯥꯏꯔꯣ? ꯏꯃꯥ ꯁꯤ ꯁꯦꯝꯃꯨꯒꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯤꯗ ꯃꯃꯥ ꯂꯩꯁꯅꯥꯅ ꯍꯪꯂꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯁꯈꯤ ꯃꯈꯨꯠꯇ ꯋꯨꯗꯟ ꯇ꯭ꯔꯦ ꯑꯃꯗ ꯀꯣꯐꯤ ꯀꯞ ꯃꯔꯤꯒ ꯆꯥꯅꯕ ꯈꯔ ꯑꯗꯨꯒ ꯅꯥꯀꯟꯗ ꯕꯥꯎꯜ ꯑꯃꯗ ꯐꯖꯅ ꯁꯪꯒꯣꯝꯒ ꯑꯣꯠꯁꯀ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯍꯥꯞꯄꯒ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯅꯣꯛꯂꯒ ꯍꯩꯃꯥ, ꯍꯥꯏꯅꯔꯤꯉꯩꯗ ꯃꯃꯥꯆꯥꯅ ꯅꯣꯏꯒꯤ ꯆꯥꯅꯕ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ꯫ ꯁꯈꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯆꯦꯝꯁꯤ, ꯏꯆꯥꯇꯣꯝꯕꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯁꯦꯝꯃꯒ ꯄꯨꯔꯛꯂꯕꯅꯤ꯫ ꯁꯈꯤ ꯀꯣꯐꯤꯒ ꯆꯥꯅꯕꯒꯗꯨ ꯇꯦꯕꯜꯗ ꯊꯝꯃꯒ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯇꯞꯅ ꯐꯝꯃꯒ ꯇ꯭ꯔꯦꯗ ꯌꯥꯎꯔꯤꯕ ꯕꯥꯎꯜꯗꯣ ꯇꯞꯅ ꯄꯥꯏꯔꯒ ꯃꯆꯦ ꯂꯩꯁꯅꯥꯗ ꯄꯤꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯕꯥꯎꯜꯗꯣ ꯄꯥꯏꯔꯒ ꯃꯆꯥ ꯕꯤꯅꯤꯗ ꯏꯟꯕꯤꯔꯛꯏ꯫ ꯂꯩꯁꯅꯥ: ꯁꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯆꯥꯁꯦ ꯊꯕꯛ ꯍꯦꯛꯇ ꯄꯤꯁꯤꯜꯂꯤ ꯃꯕꯨꯡꯒꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯗ꯫ ꯂꯨꯈꯣꯏꯅ ꯅꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅꯕꯅꯤꯅꯦ ꯃꯃꯥ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯅꯥꯅ ꯑꯃꯨꯛ: ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯉꯥꯡ ꯈꯔ ꯑꯣꯏꯃꯜꯂꯤ ꯍꯧꯖꯤꯛꯇꯤ꯫ ꯂꯨꯈꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ: ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯅꯆꯥꯁꯤꯅꯗꯤ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄꯗ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯉꯩ ꯄꯨꯔꯛꯏꯅꯤ ꯅꯆꯥꯅꯨꯄꯥ 4 ꯆꯪꯉꯒ ꯇꯧꯕ ꯊꯕꯛꯇꯣ꯫
ꯂꯩꯁꯅꯥ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯕꯤꯅꯤꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊ ꯄꯨꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯆꯥꯅꯕꯨ꯫ ꯂꯩꯁꯅꯥꯒ ꯂꯨꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯂꯣꯏꯅ ꯋꯥ ꯅꯣꯛꯂꯦ꯫ ꯕꯤꯅꯤꯁꯨ ꯅꯣꯡꯃꯤ ꯇꯞꯅ ꯆꯥꯏ꯫ ꯃꯆꯥꯇꯣꯝꯕ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯃꯥ ꯁꯈꯤꯗ ꯌꯦꯡꯉꯒ, "ꯀꯩꯅꯣ ꯏꯃꯥꯁꯤ, ꯑꯩꯈꯣꯏꯗꯤ ꯄꯤꯖꯔꯔꯣꯏ ꯍꯥꯏꯔꯣ?" ꯁꯈꯤꯅ ꯑꯃꯨꯛ, "ꯅꯈꯨꯠ ꯄꯥꯜꯂꯤꯗꯨꯗꯤ ꯅꯈꯨꯠꯅ ꯂꯧꯔ ꯆꯥꯎ ꯌꯥꯗ꯭ꯔꯣ?" ꯆꯤꯡꯂꯦꯟ ꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ, "ꯑꯣ, ꯅꯣꯏ ꯃꯆꯥ ꯊꯣꯏꯒꯤꯅ ꯐꯖꯅ ꯄꯤꯖꯕ, ꯑꯩꯈꯣꯏꯒꯤꯅ ꯂꯧꯔꯒ ꯆꯥꯎ ꯍꯥꯏꯕ? ꯍ, ꯃꯆꯥ ꯊꯣꯏ ꯈꯛꯂꯕ ꯅꯣꯏꯒꯤ ꯅꯆꯥꯁꯦ? ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯅꯤꯅ?" ꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯆꯥꯅꯕꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯏꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯄꯥ ꯑꯖꯤꯠꯅ ꯑꯃꯨꯛ ꯕꯤꯅꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯅ, "ꯅꯣꯏꯒ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯏꯆꯥꯇꯣꯝꯕꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯅꯥꯅꯦ." ꯆꯤꯡꯂꯦꯟ ꯁꯅꯥꯅ, "ꯑꯣ, ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯆꯥꯇꯣꯝꯕꯤꯅ ꯁꯅꯥꯅꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ?" ꯁꯅꯥꯉꯥꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯛꯑꯦ꯫ ꯕꯤꯅꯤꯁꯨ ꯆꯥꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯨꯛꯇꯣꯛꯂꯒ ꯃꯔꯩ ꯇꯤꯡꯊꯣꯔꯛꯏ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯁꯨꯛꯇꯣꯛꯈꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯄ꯭ꯔꯦꯖꯦꯟꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯆꯥꯊꯣꯏꯅ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯦ ꯇꯥꯕꯗ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ꯫ ꯃꯌꯥꯝꯗꯨ ꯉꯥꯟꯕꯅ ꯑꯥꯗ ꯆꯠꯂ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯟꯗꯣꯔꯛꯏ꯫ ꯂꯨꯈꯣꯏꯗ ꯇꯞꯅ ꯉꯥꯟꯕ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯦꯛ ꯌꯧꯕꯒ ꯏꯆꯥꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯖꯤꯟ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯨ꯫ ꯅꯣꯏꯒꯤ ꯄꯥꯕꯨꯡ ꯁꯨꯔꯦꯁꯇꯁꯨ ꯑꯩ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ." ꯉꯥꯟꯕꯅ, "ꯍꯣꯏ ꯄꯥꯕꯨꯡ." ꯂꯩꯁꯅꯥꯅ ꯑꯃꯨꯛ, ꯑꯗꯨꯅ ꯐꯅꯤ ꯇꯥꯃꯣ. ꯁꯨꯔꯦꯁꯇ ꯌꯦꯡꯕꯗꯩꯅꯤ ꯐꯔꯛꯏꯗꯣ. ꯍꯥꯟꯅꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ, ꯋꯥꯈꯜ ꯈꯔ ꯍꯦꯟꯅ ꯈꯜꯂꯒ ꯍꯦꯛꯇ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣ, ꯁꯨꯔꯦꯁꯅ ꯌꯦꯡꯕꯗꯩꯗꯤ ꯐꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯏ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯏꯆꯥꯗꯣ ꯁꯤꯗ ꯊꯝꯅꯕ ꯇꯧꯔꯁꯦ." ꯉꯥꯟꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯉꯥꯟꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ, ꯑꯗꯨꯒ ꯕꯣꯏꯅ ꯂꯦꯞꯄꯤꯕꯗꯨꯗ ꯃꯤꯠꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯈꯤ꯫ ꯕꯣꯏꯁꯨ ꯏꯪꯒꯤꯠꯇꯣ ꯈꯪꯂꯗꯨꯅ ꯕꯣꯏ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯅꯔꯒ ꯑꯃꯨꯛ ꯉꯥꯟꯕꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ꯫ ꯉꯥꯟꯕꯅ, "ꯏꯃꯥꯁꯤ, ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯌꯦꯡꯉꯨꯔꯒꯦ ꯀꯩ ꯇꯧꯔꯤꯅꯣꯅ꯫ ꯊꯝꯅꯕꯒꯤ ꯋꯥꯗꯨꯁꯨ ꯑꯩ ꯍꯥꯏꯔꯒꯦ, ꯌꯦꯡꯉꯒꯦ ꯄꯄꯥ ꯃꯃꯥ ꯍꯣꯏꯗ." ꯂꯩꯁꯅꯥꯅ ꯑꯃꯨꯛ, "ꯍꯣꯏ, ꯃꯣꯏ ꯄꯥꯕꯨꯡ ꯊꯝꯕꯕꯨꯗꯤ ꯊꯝꯁꯦꯕ. ꯃꯥꯅ ꯑꯥꯗ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯏꯇꯥꯒ ꯇꯥꯗꯒ ꯊꯕꯛ ꯆꯠꯈ꯭ꯔꯒ. ꯑꯗꯨꯕꯨ ꯃꯤꯒꯤꯁꯨ ꯃꯆꯥꯇꯣꯝꯕꯤꯅꯤ, ꯊꯥꯗꯣꯛꯅꯤꯡꯉꯣꯏ. ꯈꯔ ꯂꯩꯔꯒꯗꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ." ꯑꯗꯨ ꯇꯥꯔꯒ ꯂꯨꯈꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯍꯩꯠ, ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯃꯥ. ꯀꯅꯥ ꯈꯪꯕ ꯃꯤꯡ ꯍꯣꯡꯉꯛꯄ꯭ꯔꯁꯨ ꯏꯆꯥꯇꯣꯝꯕꯤꯗꯩ." ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯉꯥꯟꯕ ꯃꯄꯥꯗ ꯈꯪꯌꯦꯡ ꯍꯦꯛ ꯌꯦꯡꯏ꯫ ꯂꯨꯈꯣꯏꯁꯨ ꯍꯥꯟꯅꯗꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯅꯥꯀꯟꯗꯩ ꯕꯣꯏꯅ, "ꯌꯥꯝꯕꯨꯡ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ." ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯅꯤꯒꯤ ꯐꯦꯃꯤꯂꯤꯅ ꯕꯤꯅꯤꯕꯨ ꯕꯤꯖꯤꯅꯦꯁꯇ ꯄꯨꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯀꯥꯎꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯕꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯞꯁꯤꯟꯈꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝꯅ ꯄꯨꯊꯣꯛꯆꯕ ꯁꯤꯖꯒꯤ ꯐꯤꯖꯤꯒꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫